Okay, we are live now. Hello, 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 everyone. Yungiro mayambu Mojisu Christi mingda yan hanbada kokmona kurumjari. I greetings to all in the name of our Lord and Savior Jesus Christ. Ngasi ichino singi mafamda mukui moi wahai kra puduna lakchari. Ngasi mayam gi mafamda shori wahai kra koi taminasi. Maruina koi gi prayer tawbugi matangse. Lord's prayer. Koi Jisuna koi Prabhu Jisuna koi takpiramba Lord's prayer. Prabhu gi haijaba hainai koi leibado. Sigi matangda koi khara tanaminasi ngasi. Asi hojiki matamsida kayam yamna Lord's prayers effective oi aduga hojiki matamsida isor thaja khraba Christian singna harage ko Christian singna nataga believer singna matau karamna Lord's prayers se niyom chumna sijinari bra natraga just niyom chumdana sijinabra haibase ekoi yengmina singasi asigi live session se ai dum telapna ngasi yengminasi ado sorgi wahai se ina share tawdringai da karigumba khara haininge madudi aikoina bible paba matamda aikoina karigumba ama aikoina bible dagi lawthoga aikoina teaching to matamda natraga aikoina receive to matamda aikoina khangjagadabsidi hairiba scripture ado bible da yauri bible verse hai bible gi chapter verse hairiba bible verse ase asigi context se yengsi yamna darka oibako context se khoina khangdaba matamda yamna problem lai context se karamba matamda hairino kanada hairino karigi hairino haibna chingba si se ko yamna kai haitare darka oi haiba tare ko sinau se asi khoina khangda taragadi asi aseng context se khoina khangdaba oiba taragadi yamna problem lakpa jai in the future akhoi ariba like bible lay ko ariba akhoi exodus te lay akhoi na phataba thabak tau taraga di si tawgadam ni haibna chingba mi halu taraga di mi ado nungna thomaga hatkadam ni haiba gumba tongan ba laws kyama layri ritual laws kyama layri wild jathang kyama layri adu kana da haino karama matam da haino haibna chingba asi singse akhoi na loina context se khangba darka oiba ko aduga yamna easiest way ma context akoina bible sida khange hai taragadi aina lawthoiba bible verse karigumba aina mayamna yamna toina khangnaba johan pandu ahumgi pada tratu for God so loved the world that he gave his only son haina haibdo adugi bible verse ki context khange hai taragadi John 3:16 johan pandu ahumgi pada tratu asise adugi mamang da khetang pabiro Tratruki mamang da kari lay tranga lay tramari lay trahumdoi lay adugi mathakki scripture khara yengbiro aduga tratruki makhagi scripture khara yengbiro haidi mamangi khara makhagi khara ani do yenga matungda haiba context se khara gyan lakhani bako yamna chapter no pathoga di hena gyan lakhani kana da hai no kari ki hai no karam matam da hai no haibna chingba aduduna akoina bible paba matam da context se yamna darka hoy context yaudu taragadi akhoi ojamna sumaina haibi if you remove text from context all it remain is con haina haibako con haidi famrang khangdaba sarang naba adudo con kawi aduna context tagi nang text khatang lawthokpa yadeba pulap context tuma puraga pagadabne akhina bible paba matamda akhina lawsanba matamda adu oitaragadi akhoi yamna effective oi haijaning ado ngasi aina mayamda share tawjagadause akhoi Lord's prayer gi matangda Lord's prayer se akhoi aina khangjaba khara aingonda phaujaba khara aingonda reveal tawbiwa khara ai mayamda share tawna bohana jage Lord's prayer gi matangda Prabhu gi prayer Prabhu gi haijaba haiba tare Prabhu gi haijaba ai matangda ai mayamda khara share tawjage ngasi se ado number 1 da Lord's prayer se akhoi bible da jingo matamda gadai jawi mathi pandu taruk ta yawe ko mathi pandu taruk ki pada mapandagi haure pada mapandagi na pada traum doisa asi se koi Lord's prayer ne mapandagi traum doisa akoi myam na khangi dune akoi angang we da Christian school ta tamak ko mi yaw taraga de dum khangbi rong ne angang we de akoi tamme ko aisu Christian missionary school ta tamak ko ge ai se angang we de chimpa phare si se our father who art in heaven hallowed be thy name thy kingdom come kaina ko thy will be done on earth as it is in heaven asi pare ko phare angang we de chimpa pure
adubu ngasisu mi khara amadi adum recitation gumna family prayer gumna amna maru oiba prayer amagumna asi ngasisu adum tawna leiri tawganu haiba nate adubu asigi context ekoi khangni asi amna darkar wai context adna asigi Matthew chapter 6 ki verse 9 dagi hawragana 13 phawse asi se ekoi lost prayer ni se prabhu gi haijaba duni ado ekhoi khangminagadabdi asigi context asi yengmina se ekhoi ai context adum pajrage ko context se khangi hai taragadi at least kam se kam verse 5 tagi paba hobiro mathi pandup taruk ki pada manga dagi paba hobigo ko pada manga dagi na pada tramari tramanga pada tranga se ho pa taragadi akhoi prabhu gi haijaba lord's prayer gi context akhoi pachna crystal clear oina gyan tagani ekhoi asi aina panghai haijana ba pangsa sajinaraga haijaba na chede ko bible da yaw basi khaktane aina share tawjaga dawse bible da kari hairi akoi lost prayer sigi matang da context se yengmina si ko pada manga dagi paba hausi du itari pachana sengani pada manga dai pajrake Matthew chapter 6 verse 5 sumaina hai manipuri dai dum pajrake nahang na haijaba matam da apha saningba migumna oiganu maramdi misingna unaba makoina synagogue singda synagogue haidi ningna sangda ko ningna sang amasung achauba lambi singda lambi gi chithekta leptuna haijaba pami aina makoida tasengna hairi makoina mana loina phangkhre yo number 1 da siga nakoina haijaba matamda misingi mamangda na fa sajaning bai type ta aisi yamna prayer tawba mi gi type ta mi sing mamang ka prayer taw khotana lambi sorok ta taw khotana adu tawbi ganu ba ko adu tawba matam da lani haiba na te ko adu mai taw taragadi nahaki reward to nahaki kai haigani mana do already phangrane kamaina phangi mi amna mi na haigani as asinu pa si am prayer tawba nu pa ni ko ka mi na thagatori ni ba nahaku mi na nahaku praise taw doi ni ba praise tawba do already nangi mana do dum lai khrang mingon oina mana do lakhrani ba ishwar dagi mana do leiraroi ba aduga makhata na pajrake ko pada tarukta sumaina hai adubu nahakti nahakna haijaba matamda nahakki ka da changu nahakna thong thingjillaga lonna leiba nahakki napada haijau aduga lonna uriba nahakki napana nangonda phongna mana pibigani wa yo haijaba matamda aikoi tuminna chatlaga kada thong thingjillaga haijawai adu oitaragadi mapui bungona ekoi ipana sargada lebe ipasina ekoida thongna madugi mana pibigani hai ishordagi lakani haibani ko manasa karigumba ekoina haijaba taragadi thong thingjillaga private oina aina haija taragadi sargada lebe ipana ingonda thongna asise nangi blessing ase pibigani haibani aduga makhata na pajrake pada tareta sumaina hai verse 7 da nakoina haijaba matamda atoppa jat singum arembada hanjin sonduna haijaganu maramdi nakoigi wahai mayam adugi maramna makoibu tabi gani haina nakoina khalli maram aduna makoigum oiganu maramdi nakoina mangonda nijadringaida mangonda haise ishorda niko ishorda nijadringaida nakoigi awatpa adu nakoigi napana khangi hanjan repetition prayer repetition haitare ko hanjan prayer tawba misingi mamangda phongna yamna hanjan prayer to target hanjan ishorna pibigada boi mongda ko adumaina tawganu haina haire yam sengna pada nipan howaina pajaba matam aina haijaba nate jisuna haibne sise mayamna janingdaba leitaragesu lisudo oina wakat piro aina haijaba nachade jisuna sengna hairaga le haijaba matamda misingi mamangda haiganu repetition tawganu misingi mamangda yamna fa sajaning bai type yamna prayer kan bagi type adumaina tawganu haina hai adu karamba mongi prayer no sise jisuna haibdi yumda thong thingjallaga tuminna pratna se taw haina prayer se taw haibne adu itarde yumda tuminna thong thingjallaga tawda prayer se karamba prayer no sinida adu gi hek makhada verse 9 da ji haire yamana karamba prayer no haibase verse 9 da kari hai maram aduna
नखोइना मतौ असिगुमना हाइजेगदबनी तुम हाइरे मतौ असिगुमना होजि हाइजेगदबनी हाइरे होजि युमदा थोंग थिंजल्लगा अदोमना लॉर्ड्स प्रेयर तौगदबा अदोमना प्रेयर तौगदबा अदोमना प्राइवेटली प्रेयर तौगदबा से करंबा प्रेयर नो हाइबसे जिसुना होजि ताकपिरानी वर्स 9 सुमाइना हाइरे मरम अदुना नखोइना मतौ असिगुमना हाइजेगदबनी सर्गद लेबा अखोइगी इपा नाहाकी मिंग असेंग ओइसनु नाहाकी निंगथौ लेबाक लाक्सनु सर्गद नाहाकी निंगब तौबगुमना मालेमदसु तौसनु नुमित असिगी अखोइदा नोंमगी चरा पिबियु अदुगा अखोइगी लमन तोनब सिंगबु अखोइना कोक्पिबगुमना अखोइगी लमन कोक्पियु अदुगा अखोइबु अथेमबद ताहनबिगनु अदुबु अखोइबु फत्तबा अदुदगी कनबियु मरमदि निंगथौ लेबाक पांगल अमसुंग मतिक मंगाल लोंब नाइदना नहाकिने आमेन सिसे लॉस्ट प्रेयर निको युम मनुंगदा थोंग थिंजल्लगा तुमिन्ना मी कनासु उहंदना प्राइवेटली पब्लिक तनते प्राइवेटली प्रेयर तवदबसे करम प्रेयर नो होलिकता हाइजेक्रे प्रेयर से जीसु ख्रिस्टना तापीबसे अदुगा मखाता नमु पाजरके को 14 गा 15 गा से हेना कॉन्टेक्स्ट से सेंगनबगे 14 दा मु कमाय हाय मरमदि मी सिंगना मखोइगी नथक्ता मी सिंगना नखोइगी नथक्ता तौबा अरानब सिंग नखोइना कोक्पीबगुमना अनते कोक्पीरबदी नखोइगी सर्गद लेबा नपानसु नखोइबु कोक्पीगनी अदुबु मी सिंगी अरानब सिंग नखोइना कोक्पीद्रबदी अखोइगी नपानसु नखोइबु कोक्पीरोय वा यम लुसलई को हजिकी प्रेयर द यावखिबदो कोक्पीबगी मतंग दो मुकम सेंगदोरे इने सेसिदा अदु इतार दिसिगी कॉन्टेक्स्ट अखोइ लॉस्ट प्रेयर की कॉन्टेक्स्ट अखोइ याम सेंगे लॉस्ट प्रेयर की कॉन्टेक्स्ट सिदा अखोइना उबसे नंबर 1 दा अखोइना उब फंगबसे मी सिंगी ममांग दा प्रेयर तौगनु मी सिंगी ममांग दा याम पब्लिकली याम प्रेयर तौब मी गुमना तौगनु हैना बाइबल दा हाइरे अदुगा मथंग दा मु हाइबसे प्रेयर तौगे हाइ तारगदि तुमिन्ना थोंग थिंजल्लगा प्राइवेटली प्रेयर तौ हैना हाइ अदुगा मथंग दा मु हाइरे प्राइवेटली तौगदो प्रेयर से करिनो करंबा प्रेयर नो असाइगी Lord's prayer se Prabhu ki prayer se sargada leiba egi ipa nasai haije khibdo our Father in heaven who art in heaven hallowed be thy name thy kingdom come thy will be done on earth as it is in heaven give us this days our daily bread and forgive us our trespasses as we forgive those who trespass against us and lead us not into temptation but deliver us from evil for thine is the kingdom power and the glory forever and ever amen sigi prayer se ai chimpa pure ba se angang we da chimpa puhlak pogi ko oja singna school da sigi prayer se ai na publicly tawgada prayer natte ba si se ai na privately tawgada prayer ni hygienic e si no se sigi lord's prayer se ado hojik lord's prayer se hojik hangbuja bo wahang di haiba lord's prayer se hojik ki matam asida asi kai hai tare compatible oiribra chanaribra hojik ki matam asida सीसीदी जिसु ख्रिस्टना कालवारी क्रॉस द सीड्रिंगैदा इताट्रिंगैदा हिंग अमुकमु हिंगलक्त्रिंगैदा ताकपिरंबा प्रेयर ने सिसा सुमाइना प्रेयर तौ हाइना अदु हौजिक्ति जिसु ख्रिस्ट हिंगत खरे थवाय असेंग अखोइगी नुंगदा लेरे हौजिक्ति हौजिक्ति सिगी प्रेयर से हौजिक चानरिब्रा असि हौजि अममम त तौना अखोइ येंमिनासि हौजिक नंबर 1 दा ngасai हाइजाखिबदो ai अममम तमु होनजरके पानबा एक्सप्लेन तौनबो होनजगे Well, kaya amana satisfy with the sujai ko igi explanation se. It's okay. Everyone has their own unique way of explanation. Ishorna fongdok piba, ishorna explain to piba interpretation isai sagi loina leijai ado it's okay kariyumba ichino amana aingonda disagree to matam da it's fine. Ya kai sukai de. Adum na pambiba adum opinion se dum thambiu I respect that. Any kai khunje adomgi opinion adomgi mot so any kai khunje hoi makhata na ai pajar ke hojik Lord's prayer se verse 9 padama panda kari hai maram aduna nakhoina matau asumna haijagadabani sargada leiba aigi ipa nahaki ming asengbo oisanu nahaki ningthau leiba laksanu sargada nahaki ningba tawbagumna malemdasu tausanu yengo sigeskan number 1 da sargada leiba aigi ipa haina hai sargada leiba aigi ipa Bible da ikhuna yengo matamda ariba waleb na badagi adum yengakpa matamda Bible sida ishorgi maming se tongan ba maming yam leikhre ko
even Manipuri Bible the fauba ariba Manipuri Bible the dekoi lining thau hairami adi matung da ishor amu hai adi matung da amu Jehovah amu hai ko admaina ekoi English da yingu matam da su ishor gi maming se tongan tongan ba maming yam leiba kariba ekoi ari wallet na the Abraham na kari ishor da kari ishor gi maming se Jehovah Jireh haina tholam Jehovah Jireh ekoi bu pibi ba ishor provider ishor ko God our provider Jehovah Jireh haina admaina tam tam na ishor gi maming si tongan tongan ba le adi matung da Moses ki matam da mung Jehovah Rapha lakre anaba phan bi ba ishor Jehovah Sama lakre tongan tongan ba maming Emmanuel su lakre God with us ko admaina ishor gi maming si tongan tongan ba maming se matam matam gi matung in na maichau sing gi matung in na tongan tongan ba maming loina tholame ishor gi maming se adu ishor tongan bra ishor tongan ba makti nate ishor di ama khaktan chamana ba ishor gi maming ne tholami se tongan tongan adu bo karino haiba matam da hai ri ba ishor se Jishu gi matam jor ko matam da di Jishu na ishor gi maming ama thon biram me ba ekoi da takpi ram me ba ishor se ishor gi maming se kari maming no sargada leiba ai ipa haiba ming se ishor hai ko matam da khatang lapthok poi akoina phaujei ba ko adu ipa hai ko matam da di very close aidi closeness to naksanna do hen hele ba ko ipa hai ko matam da adna sargada leiba aigi ipa haina haire hojikte jisuna takpiram ba sai khoida ipa haiba ming thon se jisu kristana ekhoida ishor gi maming ni haina khangan birame ekhoida ekoni ipa haina ko godabani haibase hoi Jehovah Rapha Jehovah Jireh haina ko umtam da aran ba leite akoi Genesis ki lyric ta hola ko Elohim kana ka yawe ko he Elohim kana prayer to ba Jehovah Elohim kana Jehovah Elohim have the chumgada chumgado man de ko de adu Elohim khatang haine Jehovah Elohim de haine de kya tajadri ado Adonai kana so hai ko sorry maming se tongan ba sorry maming se myam amale adu hai ba ran manate adu hojik ki matam asida yamne appropriate oi ba sorry maming se kari no hai matam de ipa Baba haibase you can call God your father your daddy God daddy haina ko bo yare ba baba haina ko bo yare ba appa haina ko bo yare ba ishor sing asidi asigi ming thonje Jesu Christian ai khoida ihan hana prayer to basiga takpi sargada leiba ai ipa haina haise ipa sidagi hena chawa ming thon leitre hena intimate oiba hena closeness oibase ipa haiba ming sine hena yamna chawa ko sinose aduna number 1 da sigo bo phangbase ishor Jesu na takpiram base prayer sida sargada leiba ai ipa nahaki ming asengbo oisinu yes ishor gi maming de asengbo oisinu holy 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 hari bijamna holy oibe ishor se nasidi nang ai gi baba ne nang ai gi ishor ne kyam yamna ishor na ai se privilege hena pibigi have se privilege pibigi have se sidagi uwa phange ba ko sargada leiba ipa punamak ki asengba seng thoiraba ibunga mahak se nasidi nang ai gi baba oirabane nang ai gi ipa oirabane nasidi amna good news ni amna nungai ba paw ne si natra aduga makata na mung jing si siga haiba se nahaki ning thau leibak laksanu sargada nahaki ning ba tawbagumna malem da su tawsanu haina hai sargada nahaki ning ba tawbagumna malem da su tawsanu hai kari haino si se nahaki ning thau leibak laksanu haina bible da taiba ya jisuna prayer to bi basida prayer to takpi basida hai ri nahaki ning thau leibak laksanu haina prayer to adu ngasi yengsi ekoina kainogi kariba paukon chatpa singi thabak ki lari gi yengu matam da ko pa Acts chapter 2 da ekoni yengu matam da Acts chapter 2 gi verse 1 da gi na 2 3 4 se kon dum yengu matam da Jesu Christana wasa me ai chakra ga thawai sing ban ko thabi rakani haiduna ado paukon chatpa singi lari haidiba chapter asida yaw bose kari haina I mahana chakraba matungda thawai asing se Pentecost ki nimit kumtharak pani the day of Pentecost haina haina numit asida kumtharaga makhoina mahaki sebok singna unknown tang wa maron id different language kya ama ngang ki matamdu da asi se kai degi no ngasagi thawai asing na kumtharaga moigi nungda leikhre ba thawai asing bo adugi maram nani ba ngang ise
That means isorgi ningthou leibak to ngasai jisuna prayer to da takpirami ko ngon haki ningthou leibak action haina haibase ningthou leibak haise kaino ngasai gi ningthou leibak to nang aigi nungda ngasi di lakre ba jisu christ thaja kibo mi kupta gi de ningthou leibak lakre haini ko kamaina no ngasai gi pentecost numit tuna sakhine the day of pentecost na sakhine ningthou leibak to thawai sengbo ina nang aigi nungda ngasi disciples singi nungda leibagumna nang aigi nungda su ngasi ningthou leibak to lakre haibasine chi no se adugi maram na ne aikoi ani suba korinthia mangagi kundaka haibase nang aise aikoi kari haitare the ambassador of christ hena haiba ko bible da ambassador haise kaino jisu christ ki mahut silliba mioi amamam jisu christ ki pau puba mi haitare jisu christ na lakpa jaba poto jisu christ ki mahut nang laktori ni jisu christ bu represent roga laktori ni adugi ambassador kaweba duna ani suba korinthia mangagi kunda aikoi nang aise ambassador haina kawreba kari ki kawino sise maram di jisu christ na nang aigi damakta I tabiduna thawai thaduna humni suba numita amukasu hingalakuna nang aise dharma chenba nang aise isorgi macha amam bu hen bikre adugi maram na nang aise ngasi di isorgi ningthou leibak to represent tawri bane huje aina chatpa chatpum pham da isorgi ningthou leibak to represent tawri bane anani christ da leiba ichi naw singda aina toina haijening base na hakari gumba christian ne na hakari gumba believer ne haiba taragadi nahang na tawba thabak nahang na ngangi ba wangang sanga nahak ki lichat sajat to mayam na yengim ne nahak se malem sigi mingchel oirga leirim ne mina urim ne nangu parim ne mina aduna thabak to matamda any wa ma ngang da matamda katang chekselaga ngangbiu tawda thabak to katang chekselaga tawbiu maramdi nahang na phattaba thabak to ba haise record che thiga doini ba Christian gi record se thiga doini ba maramdi nahak se icham chamna ai Christian oiba minateba you become the ambassador of Christ jisu christ gi ambassador oikramne jisu christ bu mahut silaga tharak pa mioi do oiramne nang asidi ning thoi bu ma haki ning thoi ba to nang oirabane asidi adugi maramna ai khoi se yamna section ba se daka oi chi naw si adu makhata nang sai gi bible verse se amuk aksege sai bible verse na kari hai ibungon haki ning thoi ba ka laksanu haina hai adu ngasidi ningthou leibak to la haibase koi khangmina si chinose jisu christ na prayer to takpiram to prayer gi paukhum la khre pentecost namita acts chapter 4 verse acts chapter 2 verse 1 dagina 4 pawai khone yengo matamda ningthou leibak to la khre haibagi chawrba khudam ado ubo phangje ikoina isa isa gi bible da so dum yengbiu aina haibase lan ba yaw taraga so dum comment ta thambiramo Acts chapter 2 verse 1 to 4 the am make saying na ire in thole bak lak gi matang thawai sing kum thare now today you and I represents the kingdom of God we represents the kingdom of God because we are called to be the ambassador of Christ amen asi koi khangina se sinok aduga makhata na mu jengmina se bada drama thoi ga train thoi ga dum pajarake numit asigi aikhoida nongmagi chara Bibiu aduga aikhoigi laman ton basing ngaiko 11 da drama thoi do hana pajarake numit asigi aikhoigi nongmagi chara bibiu haina hai masi aikhoida isorna nongmagi chara aikhoida bibi dabra bibi kari haina khalle chi naw se asigi Matthew chapter 6 se aikoina pura chapter sima pa ta ga dekhoi gyan ta ga ni ba chapter sigi loiram dai da kari hai chana ba thakna ba set na bagi matang Ishorna Jisuna explain tawreba aduga last 6 ki 33 the mana haibado taruki kuntraum do the haibado seek first the kingdom of God and his righteousness and all these things shall be added unto you haina hai ahan bada ningthole baga do thiu aduga ma ki dharma chen bado thiu adu oita di pot khuding ma onda tension birakani haina hai all these things shall be added unto you haina hai yam sing na make sing na jisu christ gi haina hairaga panduna lei khare aduna chino sing aina siga haijening basidi nasidi nang aise ishor gi ningthou leibak tu represent tawribni adugi maramna nang aise dharma chenba mamam oikhrabani hojiti dharma chenba mamam oiba mioi amada nongmagi chinja watna pibiu haibase ishorna pibi khre haibase khangbiu
Maramdi all these things shall be added unto you. Pot khuding mak chen hapchen birakani tinjin bigani hai khrami Yesu Kristana. aduna ngasidi happy khre tinjin bi khre happy hajabiu adugi maramna ikoi nongmagi chara ikoi sumwat wala roi haujikti maramdi Yesu Kristana nang aigi damakta Calvary cross ta ita biduna nang aigu dharma chenba amam ko hen bi khre. Amen. Asi chinaw sing thajaminase. Adu makata na ipazarake pada trani thoi de sumaina hai aduga aikhoigi laman tonba sing bo aikoina kokpi bagumna aikhoigi laman kokpiu sini yamna luribse aikoida laman tonba sing bo aikoina kokpi bagumna aikhoigi laman su kokpiu haina hairi asigi Bible verse se maru haina sigi verse 12 se pada train thoi se asi se makha de explain tawe aikoina Lord's prayer da koi toina haina ko forgive our trespasses as we forgive those who trespasses against us haina hai aikoida lalakpa mising do aikoina kokpi khibagumna isor na hangna so ibu kopiu haini ba asina takpadi kaino nang aigi performance na mang thaiba aina hana kokpi taragadi isor na kokpi dorimne aina aigi aingonda lalakpa mising go ina kokpi daba oitaragadi isor na so ibu kokpi roi hairi bani ba sise kaigino ina harise makhada sengna sigi explanation taweba pada tramari ga tranga da pada tramari da kamaina ipajara ke ko sino sing su Bible le ga dum jeng bi pada tramari da sumaina hai maramdi mi sing na ikoi gi na thakta maramdi mi sing na khoi gi na thakta tauba aran ba sing na khoi na kokpi rabadi na khoi gi sarga da leiba na pa na su na khoi bu kokpi gani adubu mi sing gi aran ba sing na khoi na kokpi drabadi na khoi gi na pa na su na khoi bu kokpi roi ana haire yemo yamna crystal clearness is the same docs has na scripture se twist out na lethok lesin toroga explain to je bana chade yamna crystal clear in yam siang na iraga leide pada tramari tranga da kari gumba na hak na khoi da lalak pasing do nang aingon da lalak pasing do ikoi na kokpi da batar ga ti sagada leiba ipa na su kokpi roi na hai aina missing kokpi daga tane isona su kokpi gani haise adu ita dan tan khallaga yengo ba kari gumba ai se kokpi ba phanghau da ba oita ga di ai sarga le bak changba phanggadra ne changba phangoi natra sarga di ngasai gi asengba hek hawala ko da hai gi do kari hai sarga da leiba ai gi pa na hakiming asengba oisanu sarga da leiba ipa na hakiming asengba oisanu sarga sidi asengba dune yamna sengba yamna holy oiba mafam ne aside sida pap su kokpi driba phangdriba aina changba phanggadro phangoi no you cannot inherit the kingdom of God you cannot enter the kingdom of heaven changba ngamoy if your sins are not forgiven nangi pap se nangi ayol aran se kokpi phangdaba oitaragadi na hak sargada changba sungphang phangoi kokpi ro mi khaktani changba phangdori base adu oitaragdi sigi Bible verse se karino sise la labra doide khallaga yeng se la labra sise maramdi akoi efisia gi like te kuni yengo matam da kari hai efisia pandu ani gi pada akoi nipan mapan adai da yengo matam da ko nang ai bu kokpi base thaujal ai bu kandi bani hena hai aina thajabagi mapalna thaujal na thajabagi mapalna ai bu kanbi bani kokpi bani hena hai re asi aina kanana su napal tau da tausano napal tau da sano maramdi nang ai gi thabak na te ai gi pangal na te yam seng na hai no le adu bo hoji ki prabhu gi prayers da di Lord's prayers da di aina hana kokpi ga da bani adu itar di sorna kokpi gani hai du itar di scripture ani se khara contradict chaleba amadna kari hai jisuna just jisu da nang na just thaja baduna ma ki thaujal nang mo kokpi rani hai adu sidadi amuk hai base nang gi pangal na amta nate aduga amka hujiki da haibado nangi pangal na amta nate ai adubo sigi Lord's prayer sida haibasina karino Lord's prayer sida haibasina nangi nachin naw sing missing nang na copy tar ga isor na copy gani aduna sigi sida pot ani jam na contradiction oibe mong da ureba Matthew chapter 6 ka Ephesians chapter 2 ga Ephesians chapter 2 da na nangi performance yaw de subna tagi nang na jisu bu thaja bu tar ga di nang si aran khumam phange nang si sarga changba phange adubu Matthew chapter 6 sida haibsina nang missing bu copy taragadi adu oitar nang sarga changba phangani haibagum bani maram de aduga copy gani haini copy raga tane nang sarga changba phangdoribse
What is this? It's not contradicting each other. Contradicting natte ko ichinaw sing ekoi na khangadabne aduna ni context se darka oi haibse ina ngasai hauda ina haije ki to ekoi context se amna khangba se ekoi context context se ekoi na khangda tar ga di amna problem da lai gani bako even bible paw ba ko to khiba ja asidi gyan men ta de da pangi te ida kaina ko context se khangda tar ga di adna sigagi Matthew da haiba aina da lalak pasingbu copy bagum na short nang copy ai performance na series mang thari se kari gino haiba matam asigi timing se Jesus Christana nang ai gi damakta Calvary cross ta ita bidriba bagi maram na ni bako nang ai da copy balai tri base copy base sunna tagi nang ai gi performance isagi performance ta depend to mi se asigi maram na ni ba ai gi performance ta depend to ni ba adubu anawo walep na badadi aigi ithakta dip aingon da aigi performance to depend tawdre ba Jesus Christ na loibi khiba thabak adu da depend to rakadoi ba adu si new sigadi all covenant oidoi si ari wallet na ba oidoi Jesus si dream na mathini kaina si ari anu wallet na ni kaina hekta highway ganu ba maramti Jesus Christ na si dream faudi ari wallet na ba ngaktani even though it is in the book of Matthew asi mayam na khangbasi man darka oi chinaw sing khangbirangani adu just aina remind tawjabagi wani aduna seisida maruoina siga haijening basidi Matthew chapter 6 the Lord's prayer the hairiba aigi pap aina missing bu kokpi bugumna sure ipanang nasu kokpi haina hairibse haujikin matamdadi already kokpi khrabni asise valid oidre haibasini chi nawsi karigumba haujik suna hangna aina missing bu kokpi taragadi sorna kokpi gani haina khan taragadi something is wrong in your doctrine my dear friend karigumba khradip laleba nangna nangonda lalakhiba mi miyam sorry nangna mingonda lan khiba miyam se nang kunong kopi bangam khraba mi punok ta chalaga sorry kana hai bangam baba natraga I forgive you kana hai bangam abra natraga nang loina ningchang basu ngam rabra 1% ngam haudu ba ta ga di kopi ba phangda bai phibam ne ba ko if you are depending on it na jamna sathi ba jamna khudong thiningai oi hai tare Hojiki matamdadi, you are already forgiven if you believe Jesus Christ as your personal savior. Jesus Christus in haki kanbiu mapune haina hek lausan kiba miyoy ama oitaragati already nang ngakpiba pangkraba miyoy ama oirabani chi nawse. Asine ay mayam da puning thawa chaning buse. Adu makata na ko yengminasi aduga bada trahumdoi da kari hai aduga ay khoi bu athembada tahanbiganu adubu aikhobu phattaba adudagi kanbiu yung seisiga haise adubu aikhoibu athembada tahanbiganu haina haide mi khramna khalambaja is aingonda themba lapje ishordagi lanbani kaina sigaisida athembada tahanbiganu haise aikhoina taba matamdadi ishorna thawoina aikhoida athemba tahanbiba ishorni aduna ishor aingonda athemba tahanbiganu haiba yam mandro adubu asinate ko sida hairipse sidai sida hai se karino matam du da Jesus Christ gi wahai Bible verse ma pajra ke koi khoi ahan ba Corinthia pandup taragi pada trahum doi se ahan ba Corinthia pandup taragi pada trahum doi da hai ba se ishorna aikhoina kare hai tare ngak thokpang ngamoi da ba athemba do aikhoida tahandi haina hai aise kamaina example pigani example se athemba se phataba lai dagi number 1 akoina khangadab se athemba lakpa se ishorna akoida athemba pide ko number 1 akoina khangmina se athemba haiba se phataba lai dagi lakadoi de adubu phataba lai na lakpa matamda Jesus Christana ishorna athemba to thingdeba adum allow to halleba man hamda si hana khangmina se athemba akoida lakpa matamda ishor dagi athemba se lakpa nate phattaba lai dagi athemba lakpa ni adubu ishorna hairiba athemba se phattaba lai na lan ga da athemba je pulap thingjen ba tawte ba ma dum khara di dum kare hai tare lai thok pi ba hai tare khara di dum lan ba ingon adubu aina khang ba ngamoi da ba athemba du di no lan de mana block taw sali ba direct block taw ba ko adubu athemba khara di dum la le maram di si ga athemba se la ga ina ishor da depend taw ba ngamna na bai da makta ne ba ishorgi pangal du ina depend taw ngamna na bai ni ba ko aina ishorna athemba se ingon da lan bi se
allow to han biba se ishorna lan banate ishorna allow to biba ayaba piba hai tar ko khara kota khara percentage khara athem bagi akhoi de allow to han biba hai tai ishor dagi di lak banate mayam si clear to mina se ishor dagi athem ba lak banate athem ba se phataba lai dagi lak pani adubu athem ba khara athem ba percentage khara akhoi de ishor na allow to hole ba phataba na tharak pa matam da block to san deba adubu nang aina khang ba ngamoi daba them ba dudi ishorna block to saliba no asidi ai gi chanu pa ai gi chanu pi sina ngamoi daba them ba ne adudi pusala pa yaro ina just block to kan ni ba ko ishorna maram di ahan ba Korinthia taragi trahum doi da jam sengna phajana clear oina iraga leiba ko ishorna si se ayaba pi de na aduna sigi bible verse koi mayam confuse pi gano aduga ai khoi bu athem na tahan bi gano kana hype se ishor da ina ngajari bani ba si se ishor gi pangal du da aina ngajari bani rely tawri bani ba ishor gi pangal du da ishor da rely to ba ishor da depend to ba gi picture ni hai batare si se athem da tahan bi gano haina siga hairi se aduga makhata na adubu ai khoi bu phatta ba adu dagi conview Robasa, sida hari sa phattaba adu dagi di conview aina khang mga moi da ba phattaba do adu dagi conview hairi ne se sida adu ngasi hojiki matam hojiki ngasai Corinthian dudi anu walep na bani ba sisina ari walep na ni ari walep na ba sina karino anu walep na ba oira kada ba poto ari walep na ba utle ba ko mirum gumani ba Old Testament all covenant is the shadow of New Testament New Testament is already revealed our upon revealed our pot sigi mami mirum ni haibatare anu walep na ba dadi ngasai gi conview hai pot to jikti laitre already convey khre sida laira da bane khoi di hoji amen asi khoi khangmina si aduga makhata na maramdi ningthau leiba pangal amasung matik manga loma naidan na hakini ena last ishwar bu loina thagat papu na ishwar gi ming loina pibi khre amen haina haire du akhoi gi lost prayer se yamna phajaba hai tare akhoi gi burger chabai mong ne basi se akhoi gi burger kamai chai sei se makha siga bon ama thamme akhoi gi bread to thamme mayai si ta khoi chicken burger wai di mayai se chicken gumba kari kari ha ha bu mayai da thammani dei mathak ta ge amu bon amu kupsalak toi ni ba bread amu kupsalak toi ni ba koi sandwich ka chaba do adu maina ko lost prayer se sandwich prayer haira su yare aduna akhoi pulap hapsalaga mane pulap chara kom dam de haw doi ni ba makha ga mathak ka makha sina ngasai gi ishwar thagat pa mathak tu su ishwar thagat pa mayai du dana nang ai gi prayer pointing the hapsen gi be wani ba adu gi model ne ba ko akhoi gi lost prayer gi model se hoi model du de akhoi ngasi ju follow to bai ai adu exact word to word asi ngasi gi damak ta di ngasai aina haije ki explanation adu gi matungina isinau singsu hena gyan tabiramani asi se kyamu yamna ngasi gi matam sida chatna ba jari bra haibase ngasai gi explanation du na hena kaya hatare clear oirani hai bathaje aduna asi oire ngasi gi aina namna share tawjaning base lost prayer se kaino akhoi lost prayer se mapanda wawa akhoi na lost prayer se tawgadab di natti habna hogolak pada jam sengna pankhre asi se privately thong thingjalaga tumina tawgadaba prayer ne lost prayer hai base aduga ngasi gi nimit sida amuk applicable oiribra there are various points which are not very applicable today maram ding asagi copy bagi matang already ngasi di copy khre aina mi sing copy drasu jisu thaja target na ha already shorna copy khrabne asi haire na mi bu copy roi si haiba nate copy ba phang khraba amagum na mi bu copy si ano walep na dadi sumaina haire ba forgive one another as I have forgiven you haina haire aina na khoi bu copy bagum na khoi amaga copy koknau haina haire hujikte si difference te yengo ano wale ari wale na badana haibuse na koi amaga kokna ho adu oitar gadi ishor na su nang bu kokpi gani hairin yango aigi performance na mang thaiba aina tawro matung dani ishor na tawbirak toise adu ano wale na badadi aina kokpi bagumna jisuna haibuse aina na koi bu kokpi bagumna na koi amaga kokna ro haina haire asidadi amuk jisu gi performance na mang tha khre already jisuna kokpi khibagi maram na ngasi de koi amaga kokmina se sinau sing adu bu amaga ichinaw singbu copy base aikoi aina copy raba matungda ishorna copy gani haibagi mindset to the copy roisi aikoina ichinaw singbu forgive to bigadaba ichinaw singbu aikoina copy gadab se knowing that we are already forgiven haibagi mentality se asida aikoina amaga copy gadoine amaga copy na gadoine hallelujah asi were aina ichinaw singda ngasi
telapna share tawjaning base asi haire haidana ekoi lost prayer se sungtau tawraroi si haibinate ichi now singna lost prayer tawbiu kaisu kaide prabhu gi prayer se adum tawbiu prabhu gi haija base adum tawbiu adubu sigi context se khangaga tawbiu nang na haibdo kaino nang na prayer tawibdo karino haibase khangaga tawwa oitaragadi hena perfect oigani hena mahi yangani ichi now sing asi nata vida ekoina tena wana tena wagi loan gumna pangang ngang taragadi aina aisu matamda hairame angang oya da chimpa pharak chimpa purak pagi idum barang lost prayers idum tawrame artha khangda bidako context khangda bida aujiki numitida asi se applicable oiribra oidabra haise khangda bida adna sumaina tobiganu tawba taragasu fajana artha khangaga context se khangaga ishorbu thagat pagal oinana prayer tobiu haibise ai mayamda telapna thamjage oy ngasi matam khra sangna dilau khre minute nifu gumba yosan khre oy yengbiri ba ichinaw mayambo shorna hena bor pibi boysanu thawai da leiba adongi namakta mapui bona thambiba bor mayam blessing mayam do hena ichinaw singi punsida manifest tawba hena phangba oiresanu haina jisu christ gi mingda ichinaw singbo hena bor pijari hena blessing phangminasi aigi damakta su prayer tawbiu ichinaw singna aduga ichinaw singi prayer request leita ra thambiramo ai adum prayer tawjage aigi prayer personal prayer matamda masagi private oina tawjage bako phone na tawbagi mahutta private oina tawjage haibase asi hairaga ngasigi live stream se tang asida loisanjanaba jathang nijari mathangi video da muk thengnasi mathangi live da muk thengnasi live stream da muk thengnasi see you in next video have a great day have a good night god bless you bye bye take care